nuclear payloadsing equip tawraba matungda missile chama kuntra India tamna target tawduna thamli hairi ngamkai gi oiba mafamsingda ngamjaba khulaising honjinaba lepte India Pakistan gi lakliba tension asi anoba level ama tapna yokhalakli Indian Army amasung Pakistani Army Kashmir gi LOC area da hanjin nomai kapna bagi tawdok laikre India gi maikei digi Pahalgam tawdok ki response soina Indus Water Treaty suspend tawraba matungda Kashmir gi oina hauzik lairiba line of control LOC asisu recognize tawroroi haibagi oiba wafam su fongdorakli Pakistan gi oina su India gi oina Indus Water Treaty suspend tawrakliba adugi pakum oina Pakistani airspace sing Indian singi dabakta close tawsinba amasung trade gi oina lairiba deal khudingmak cancel tawkraba matungda nahuna hauzi asi Turkish made Bayraktar drone asi anoba kaya ama lawsinbagi delivery singi oiba update kaya ama thorakli khudingmak pu anoba video amada amukka na taramna ukchari Kashmir da laiba Pahalgam gi oiba attack adu tokraba matungda India amasung Pakistan gi oina lairiba relation asi da lakliba anoba development sing yengbinasi Hauzi asi Indian Army gi maikei digi Pahalgam gi oina chatharkiba attack adu da chenaba miyosing adu fanabagi damaktani haine yamna kan operation sing chathari operation chathaba adu da mafam kaya amada kuthoknaba nomai kapnabagi oiba tawdok sing lepa leituna adumak thorakli operation chathari ngai gi matamda ngamkai wangmada leiriba Pakistani Army singi maikei digi nomai kappa amasung Indian Army singi maikei digi onsen aduna nomai kapnabagi oiba incident su aikoina adumak taba phangkre Pahalgam attack aduga mari leinana India government ki maikei digi Pakistan hairiba yumsang nariba country asigi mathakta lakhaliba action sing asigi Pakistan gi maikei digi su chapchaba response sing akan sing adumak lepa leituna pirakli India gi maikei digi su adugi oiba counter adumak piraktuna nakal animak ki oiba aggression asi nomagi adumak henkalakli hantanabagi oiba wafam amata leite India lenga ki maikei digi Indus Water Treaty digi suspend tawkraba matungda Chenab River asida dam thingjinduna matam khare ising kanghanduna ising leitabagi awaba adu thingnaringai gi mikupta ikang kangaudana nahungna amu ising khangtha thadorakpadagi Pakistan gi mafam kaya amada ichaw thokpa yabagi fibam leire haiduna wafam kaya ama fongdoknerakli India dagi Pakistan tamna chenthakiba turen manga asigi ising asigi oina yenabada India gi maikei dagi 20% lawwa aduga lemhori basing aduna Pakistan na lawba haiduna yanakiba Indus Water Treaty adu suspend tawkruba matungda India gi maikei digi Pakistan tamna chenthakriba turen sing asigi ising asi loinamak thingjinduna India da loinamak thamba taragadi India gi oiba mafam kaya amada ichaw thoktuna yamna chawba disaster ama lakadawribani masida sunattana hauzi India gi oina Pakistan da chenthakriba turen manga asi mapung fana thingjinduna ising pungkang kanghannabagi damakta infrastructure adu hauzi fawgi oina di leitri masi oije haiba taragasu India gi maikei digi ising asi control tawning mamongda control tawduna ikang amuk thokhanba amuksu dam thankale haiba matamda ichaw amuk thokhanba tawduna yamna chawba damaging asi piba yagadawri country ani gi oina masigumlaba conflict lakpa matamda resource ta target tawba masigumlaba thabak thongsing asi chathabasi country amagi maikei digi leiriba atopa country adugi prajasing aduna lengaki mathakta pressure pihannabagi oiba pressure tactic na yambo igalli adubu India gi maikei digi Pakistan tamna chenthakiba turensing asigi ichel asi thaidok thaijin tawbagi oiba khongthang asi karam maranda lakadawribano haibadi khangde tawbata hauzik reaction di ubo fangle Pakistan gi northern thangba sarukta leiriba Indus Water Treaty asi suspend tawba matamda khwaidigi yamna chetheng phangliba region sing asigi luchingba politicians sing gi maikei digi publicly thoraktuna kaidawnungda Indus Water Treaty asi suspend tawduna Pakistan gi oina lakfam thokpa ising asi India na thingba khak yare kariguma madu thingba taragadi Pakistan lengaksu kaidawnungda tumina leithokloi Pakistan tamna chentharakliba turen sing asida Pakistani singi oiba ising chentharakpa natragana Indian singi oiba chentharakpa anisi nattana atopa leite haiba wafam sing fawba publicly thoraktuna fongdoknaba yawnare Haujisi Pakistan gi oina sung amkai oiba India ga thangnaduna leiri wafam sing asidam aduki mati yamna khulai sing honjelakpa lepri India gi oina su military operation chathari naval blockade gi hauraga air gi oiba makal makha kaya gi oiba military exercise sing lepa leituna chathari masigi manung channa Hauzi India gi oina su India gi air defense system 81 asisu amukka hana changyeng tawkre mata asida leiriba crisis asi hena lusinnabagi maram oina hauji asi nahuna amuk Kashmir gi mafam amakhakta social activist oibe mioi amakhak khulai paiba sing laktuna mayumda nomaina kaptuna hatpagi oiba thodok thorakle masigi matungda hauzik India gi maikei digi Indus Water Treaty asi suspend tawkiba matamda Pakistan dagi lakiba response oina Simla agreement adu makhatana Pakistan recognize tawraroi haiba wafam adu fongdokraba matung asida
India gi maikaidagi naunana Pakistan already makoina Simla gi oiba agreement adu lauthok chakrabanina madudagi thokchakrabanina India gi maikaidagi su LOC asi makhata recognize tawbagi oiba maram amata leitre maram aduna lakadoriba matam asida India amasung Pakistan gi oina yanabagi oina leiriba Kashmir gi line of control gi oiba boundary asi India gi maikaidagi sakhang laroi haiba wafam asi fongdorakli India amasung Pakistan gi oiba Kashmir gi issue asi matam kuinadagi adumak chayetnaba oiduna hanjin hanjin masigi damakta lanfam kaya ama thokre maduda sunatan international gi oina leiriba body sing asida masina maram oiduna India amasung Pakistan gi oiba diplomatic gi oiba lanfam kaya ama sule palitin adumak thengnaduna laklibani adabu India hairiba country asigi oina Pakistan occupied Kashmir POK haina leiriba mafam asi Indian territory ni nongma natraga nongma India na susoi soidan lausilakki gadabani haiba wafam asi ngasi fawba adumak fongdoktuna laklibani handaki matang asida nauna lakliba irang asida POK hairiba mafam asi Indian Army singi maikaidi gi lausinnabagi damakta khongthangsing laukhatlagadra haiba wahang asini India amasung Pakistan gi oina leiriba tension asi nongma nongma wangkhalakpaga loinana Pakistan gi oina su Turkish made Bayraktar drone asi ahenba khara amagasu lawbagi oiba receive tawkre haibagi oiba document kaya amasu adamak thorakli Bayraktar drone asi hausi fawbagi oina malem asida maming chakpa drone singi manungda ama oiribani ikui kuidringaida Bangladesh hairiba country sigi maikaidagi su India gi ngamkhaigi yamna nakpa mafum singda Bayraktar drone asi station tawrukpagi oiba issue sing adumak leikre India amasung Pakistan gi oina nauna lakdiba conflict asida perception gi oiba warfare Media sing gi oiba perception asi control tawduna leiriba miyam sing asida nakalani makki maikaidagi magi oiba kana nabgi damakta makhal makha kya gi oiba pausing asi sandoktuna mako yo oiba interest miyam asina yenghannabagi damakta honari India gi maikaidagi su LOC recognize tawroi haibagi oiba wafum fawba fongdoktuna makhal makha kya gi oiba action sing lepa leitana locally Pakistan gi maikaidagi su nuclear weapon fawba sijinnagani haidana mako gi oina Nuclear payload sing haplaba missile chamaga kontra India gi damakta aim tawduna leire haiduna hauji Pakistan government ki oina luchingba singi manungda ama oidiba politicians singi maikaidagi su wafam sing fongdokpa fawba yawrakli World gi oina leiriba atopa country kaya amagi maikaidagi Pahalgam gi oina thokiba civilian oiba tourist sing da chatakiba attack adu ayama loinamak yaningdaba condemn tawbagi oiba wafam sing fongdorakli maduda Muslim nation kaya amasu yawribani masigi makha taba oina hauji India amasung Pakistan gi oina lakliba conflict asida India amasung Pakistan hairiba country anima asi nuclear state oibana maram oidana leiriba escalation asi khara khara hanthanabagi damakta nakal animakta hanjin hanjin adumak fongdoktuna lakli tawbatabu India amasung Pakistan gi maikaidagi da hauji fawgi oina hanthanabagi wafam leite henjinba ngaktani tawnariba si karigumba lanjau ama thoraktuna nuclear weapons sing asi sijinnaba taraklagadi kanamata lemhoroi haibasidi loinamak khangnaduna leiraba wafamni Madugumlaba lanjau ama thoktaba taragasu hauji India amasung Pakistan gi oina lakliba tension sing nauna lakliba development sing asi yengluba taragadi achouba lanjau ama thoktaba taragasu yamna chawbamak natragasu small scale gi oiba military war amadi thokpa yabagi oiba wafam singdi adumak predict tawnari